ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯁꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯣꯏꯃꯨ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯑꯁꯤ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯉꯥꯡꯐꯝ ꯆꯩꯐꯝꯗꯇ ꯂꯩꯕ, ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯒꯤ ꯁꯣꯏꯕ, ꯆꯨꯝꯅ ꯇꯧꯖꯔꯕꯁꯨ ꯃꯤꯅ ꯍꯦꯛꯇ ꯂꯥꯟꯅ ꯈꯟꯈꯤꯕ, ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯈꯣꯏꯃꯨ ꯉꯁꯤꯁꯨ ꯈꯣꯏ ꯆꯣꯞꯂꯨꯕꯒꯤ ꯉꯥ ꯇꯨꯡꯒꯣꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯆꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯑꯩꯅ ꯉꯁꯥꯏꯅ ꯈꯣꯏ ꯆꯣꯞꯂꯨꯁꯦ ꯍꯥꯏꯕꯗ ꯌꯥꯖꯔꯝꯂꯗꯤ ꯏꯇꯥꯎ ꯊꯦꯝꯕꯨꯡꯗꯨꯁꯨ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯖꯔꯝꯒꯗꯕꯅꯤꯀꯣ꯫ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯣꯛꯆꯔꯤꯗꯅ꯫ ꯍꯣꯔꯦꯟꯗꯤ ꯃꯥ ꯑꯩꯒꯤ ꯉꯥ ꯃꯌꯥꯝ ꯑꯁꯤ ꯎꯔꯒ ꯆꯥꯛꯇꯣꯏꯅꯦꯕ ꯈꯛꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯂꯛꯅꯒꯦꯕ꯫ ꯈꯣꯏꯃꯨꯗꯣ ꯋꯥꯈꯜ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯗꯨꯅꯇ ꯂꯩꯔꯕ ꯈꯣꯏꯃꯨꯅꯤ꯫ ꯈꯨꯔꯥꯇꯣꯃꯥ ꯃꯥꯅ ꯊꯧꯔꯛꯄ ꯁꯥꯏꯀꯜ ꯑꯗꯨ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯂꯝꯕꯤꯅꯒ ꯅꯥꯟꯕꯅꯤ꯫ ꯁꯟ ꯑꯃ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯆꯨꯝꯅ ꯆꯠꯆꯔꯤꯕ ꯈꯣꯏꯃꯨꯗ ꯍꯦꯛ ꯋꯥꯏꯁꯤꯜꯂꯤ꯫ ꯈꯣꯏꯃꯨ ꯑꯌꯣ! ꯑꯁ! ꯈ꯭ꯋꯥꯡꯒꯁꯦ ꯂꯣꯏ ꯇꯦꯛꯑꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯩ ꯈꯣꯏꯃꯨ, ꯅꯪꯁꯨ ꯇꯨꯔꯕ꯭ꯔꯥ? ꯍꯩꯃꯥ! ꯑꯩꯒꯤ ꯁꯥꯏꯀꯜꯁꯤꯅ ꯅꯟꯗꯨꯅ ꯂꯩꯔꯦꯗꯅ ꯈꯣꯏꯃꯨꯁꯤꯗꯤ꯫ ꯁꯦ ꯃꯥꯃ ꯁꯥꯏꯀꯜ ꯑꯁꯤ ꯂꯧꯊꯣꯛꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯅ ꯈꯣꯏꯃꯨꯗ ꯅꯜꯂꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯂꯧꯊꯣꯛꯄꯤ꯫ ꯑꯩ ꯈꯣꯏꯃꯨ, ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯅꯦ? ꯈꯣꯏꯃꯨ ꯇꯨꯁꯤꯜꯂꯨꯕꯒꯤ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯨꯅꯤꯡ ꯑꯗꯨ ꯅꯩꯔꯒ ꯁꯣꯛꯇꯤ ꯁꯣꯛꯇ꯭ꯔ ꯃꯥꯜꯂꯦ ꯈꯨꯔꯥꯇꯣꯃꯥ꯫ ꯑꯗꯣ ꯈꯨꯔꯥꯗꯤ ꯁꯣꯛꯇꯕ꯭ꯔꯣ? ꯈꯨꯔꯥꯁꯨ ꯊꯣꯏꯅꯗꯤ ꯁꯣꯛꯇꯦꯗ꯫ ꯁꯥꯏꯀꯜ ꯑꯁꯤꯗꯒꯤ ꯆꯣꯡꯊꯣꯛꯄꯒꯤ ꯈ꯭ꯋꯥꯡꯁꯦ ꯈꯤꯇꯪꯗꯤ ꯅꯥꯏ꯫ ꯐꯔꯦ ꯅꯪꯁꯨ ꯁꯣꯛꯇ꯭ꯔꯕꯗꯤ ꯈꯨꯔꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯀꯅꯥꯒꯤ ꯁꯟꯅꯣꯅꯦ ꯂꯝꯕꯤ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕꯁꯦ? ꯅꯣꯡꯒ ꯇꯥꯕꯒꯤ ꯂꯝꯕꯤ ꯅꯥꯟꯕꯅꯤ꯫ ꯍꯅꯨ ꯅꯍꯥꯒ ꯂꯣꯏꯅ ꯇꯨꯁꯤꯟꯗꯨꯅ ꯁꯤꯕ ꯌꯥꯎꯅꯕ ꯇꯥꯔꯤꯅꯦ꯫ ꯃꯆꯤꯟꯗ ꯃꯇꯣꯝꯇ ꯁꯣꯟꯗꯨꯅ ꯆꯠꯈꯤꯕꯅꯦ ꯇꯣꯃꯥꯅ꯫ ꯈꯣꯏꯃꯨ ꯋꯥꯈꯜ ꯑꯣꯏꯔꯨꯗꯕꯅꯤ꯫ ꯇꯨꯁꯤꯟꯕ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯔꯛꯈꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯁ! ꯂꯣꯏꯔꯦꯗꯅ꯫ ꯑꯩꯅꯕꯨ ꯍꯦꯛ ꯇꯧꯔꯗꯤ ꯅꯥꯇꯩ ꯌꯥꯝ ꯆꯥꯔꯣꯏꯗꯕꯅꯤ꯫ ꯈꯨꯔꯥꯇꯣꯃꯥꯜꯗꯨꯁꯨ ꯁꯥꯏꯀꯜꯁꯦ ꯍꯦꯛꯇ ꯊꯧꯖꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯁꯟꯁꯤꯅ ꯂꯝꯕꯤꯁꯤꯗ ꯀꯨꯟꯗꯨꯅ ꯂꯩꯕꯗꯩ ꯊꯣꯛꯂꯤ ꯉꯥꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯅꯥꯀꯟꯗꯒꯤ ꯂꯩꯇꯨꯝ ꯑꯃ ꯈꯨꯟꯗꯨꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯁꯟ ꯑꯗꯨꯗ ꯊꯣꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯥꯅ ꯁꯥꯎꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯃꯥꯅ ꯍꯔꯥꯎꯅ ꯈꯣꯏ ꯆꯣꯞꯇꯨꯅ ꯐꯥꯖꯔꯛꯈꯤꯕ ꯉꯥꯗꯨ ꯂꯝꯕꯤꯗꯨꯒꯤ ꯅꯥꯀꯟꯗ ꯄꯤꯛꯇꯛꯅ ꯆꯦꯜꯂꯤꯕ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯒꯣꯜ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤꯅꯤ꯫ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯇꯥꯔꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯈꯣꯏꯃꯨ ꯆꯥꯛꯅ ꯑꯩꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯗꯈꯩ ꯋꯥꯅ ꯈꯣꯏ ꯆꯣꯞꯇꯨꯅ ꯐꯥꯖꯔꯒ ꯍꯦꯛ ꯂꯣꯏꯅ ꯈꯣꯡꯕꯥꯟ ꯑꯁꯤꯗ ꯍꯩꯗꯣꯛꯇꯨꯅ ꯃꯥꯡꯉꯤꯗ꯫ ꯈꯣꯏ ꯆꯣꯞꯇꯨꯅ ꯐꯥꯕ ꯉꯥꯅꯤꯅ ꯁꯤꯕꯗꯤ ꯂꯣꯏꯅ ꯁꯤꯔꯝꯂꯅꯤ꯫ ꯁꯣꯔꯣꯛ ꯑꯁꯤꯗ ꯑꯩꯒꯤ ꯇꯨꯡꯒꯣꯜꯁꯤꯅ ꯇꯥꯔꯝꯕ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯉꯥꯁꯤꯡꯗ ꯑꯃꯠꯇ ꯃꯥꯡꯖꯔꯝꯃꯣꯏꯗꯕꯅꯤ꯫ ꯇꯨꯡꯒꯣꯜꯁꯤꯅ ꯈꯣꯡꯕꯥꯟꯁꯤꯗ ꯍꯦꯛ ꯇꯥꯁꯤꯟꯗꯅ ꯉꯔꯥꯡ ꯅꯣꯡ ꯇꯥꯈꯤꯕ ꯏꯁꯤꯡ ꯈꯔ ꯆꯦꯜꯂꯤꯕ ꯑꯁꯤꯅ ꯍꯦꯛ ꯂꯣꯏꯅ ꯆꯦꯟꯊꯗꯨꯅ ꯄꯨꯈꯤ꯫ ꯍꯦ ꯈꯣꯏꯃꯨ, ꯅꯪꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯩꯅꯣ ꯈꯣꯏꯃꯨ ꯏꯕꯨꯡꯉꯣ? ꯈꯣꯏꯃꯨ ꯃꯇꯣꯝꯇ ꯆꯥꯛꯅ ꯃꯁꯥꯗ ꯄꯦꯟꯗꯅ ꯆꯩꯖꯔꯤ꯫ ꯁꯈꯤꯅ ꯍꯥꯏ ꯈꯣꯏꯃꯨ, ꯅꯪ ꯉꯥ ꯐꯥꯕ ꯆꯠꯂꯨꯕ ꯍꯜꯂꯛꯂꯕ꯭ꯔꯥ? ꯉꯁꯤꯗꯤ ꯀꯔꯤꯅꯣ? ꯈꯣꯏ ꯆꯣꯞꯄ ꯆꯠꯂꯨꯔꯒ ꯂꯩꯈꯣꯝ ꯉꯥꯛꯇ ꯇꯩꯗꯨꯅ ꯍꯜꯂꯛꯏꯕ ꯑꯁꯤꯅ? ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯥꯟꯅ ꯆꯠꯈ꯭ꯔꯒ ꯅꯥꯟꯅ ꯑꯗꯨꯝ ꯍꯜꯂꯛꯄꯗꯥꯏꯅꯦ? ꯅꯠꯇꯦ, ꯏꯆꯥꯒꯤꯁꯤꯕꯨ ꯉꯥ ꯑꯆꯧꯕꯒ ꯏꯁꯤꯠꯇꯨꯅ ꯐꯥꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯣ? ꯈꯣꯏꯃꯨꯅ ꯑꯣ ꯏꯃꯥꯒꯤ ꯕꯥꯞꯇꯣ ꯑꯣꯟꯅꯔꯦ꯫ ꯑꯝꯇ ꯉꯥꯏꯈꯣ꯫ ꯉꯁꯤꯁꯦ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯖꯔꯛꯄꯅꯦꯕ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯂꯝꯕꯤꯗꯒ ꯌꯣꯟꯊꯣꯛꯂꯝꯂꯕ꯭ꯔꯣ? ꯏꯃꯥ, ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ꯫ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯍꯥꯏꯕ ꯂꯣꯏꯈꯤꯒꯦꯕ꯫ ꯍꯣꯏ, ꯏꯆꯥꯒꯤ ꯋꯥꯗꯣ ꯍꯥꯟꯅ ꯍꯥꯏꯔꯣ꯫ ꯏꯃꯥ ꯀꯣꯟꯅ ꯏꯆꯥꯅ ꯍꯥꯏꯕ ꯂꯣꯏꯔꯒ ꯑꯣꯏꯅꯅꯦ ꯋꯥ ꯉꯥꯡꯂꯒꯦ꯫ ꯏꯃꯥ, ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯦꯅ ꯍꯔꯥꯎꯅ ꯂꯝꯕꯤꯗ ꯂꯥꯛꯆꯕꯅꯤ꯫ ꯈꯨꯔꯥꯇꯣꯃꯥꯜꯅ ꯍꯦꯛ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯇꯅ ꯏꯕꯥꯅꯤ ꯄꯨꯟꯅ ꯇꯨꯁꯤꯟꯃꯤꯟꯅꯕꯗꯒꯤ ꯇꯨꯡꯒꯣꯜ ꯑꯁꯦ ꯈꯣꯡꯕꯥꯟꯗ ꯇꯥꯁꯤꯟꯗꯨꯅ ꯉꯥꯗꯣ ꯂꯣꯏ ꯏꯁꯤꯡꯅ ꯆꯦꯟꯊꯈ꯭ꯔꯦ꯫ ꯏꯃꯥꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯩꯅꯣꯝꯃꯗꯤ ꯁꯣꯏꯗꯅ ꯇꯧꯗꯨꯅ ꯍꯜꯂꯛꯂꯅꯤ ꯍꯥꯏꯕꯁꯦ꯫ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯊꯣꯡ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯈꯣꯏꯃꯨꯅꯤ꯫ ꯌꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯗꯨꯅꯅꯦ ꯅꯤꯡꯊꯤꯅ ꯂꯨꯖꯊꯣꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯖꯔꯨꯔꯣ꯫ ꯍꯥꯏ, ꯑꯗꯨꯒ ꯁꯃꯨꯛꯇꯒꯤ ꯆꯥꯛꯇꯣ ꯅꯤꯡꯊꯤꯅ ꯂꯧꯊꯣꯛꯎꯀꯣ꯫ ꯑꯃꯨꯛ ꯍꯩꯗꯣꯛꯈ꯭ꯔꯦꯅ ꯂꯥꯎꯔꯛꯀꯅꯤ꯫ ꯌꯥꯝ ꯍꯩꯗꯣꯛꯀꯟꯕꯅꯤ ꯏꯆꯥꯗꯤ꯫
ꯅꯥꯀꯜ ꯑꯃꯗꯅ ꯈꯣꯏꯃꯨꯒꯨꯝꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯁꯣꯏꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯅꯨꯗꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯗ ꯋꯥ ꯑꯁꯥꯡꯕ ꯑꯃ ꯇꯧꯗꯨꯅ ꯅꯣꯕꯥꯞ ꯑꯗꯨ ꯍꯦꯛꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯃꯥꯅ ꯍꯦꯛꯀꯦ ꯈꯜꯂꯤꯕ ꯅꯣꯕꯥꯞ ꯑꯗꯨꯅ ꯇꯥꯔꯛꯄꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯅꯣꯕꯥꯞ ꯑꯗꯨꯕꯨ ꯐꯠ ꯑꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯅꯣꯕꯥꯞ ꯍꯦꯛꯄꯒꯤ ꯄꯥꯏꯔꯝꯕ ꯋꯥ ꯑꯗꯨꯗꯤ ꯃꯥꯅ ꯈꯪꯊꯥ ꯊꯥꯗꯣꯛꯂꯝꯕ ꯑꯣꯏꯕꯅ ꯁꯨꯃꯥꯡ ꯅꯥꯀꯟꯗ ꯅꯥꯄꯤ ꯐꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯅꯥꯡꯒꯜ ꯑꯗꯨꯗ ꯍꯦꯛ ꯇꯥꯁꯤꯟꯈ꯭ꯔꯦ꯫ "ꯑꯣꯏ ꯃꯥ, ꯑꯩ ꯁꯤꯔꯦ!" ꯊꯣꯏꯅꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ "ꯏꯃꯥ, ꯏꯃꯥ, ꯅꯪ ꯁꯣꯛꯄ꯭ꯔꯣ?" ꯊꯝꯕꯥꯜ ꯁꯨꯛꯇꯣꯛꯂꯒ "ꯑꯁ, ꯍꯩ ꯊꯣꯏꯅꯨꯋꯥ, ꯏꯃꯥꯒꯤ ꯅꯥꯡꯒꯟꯁꯤꯗ ꯍꯧꯖꯤꯛ ꯎꯇꯨꯞꯅ ꯀꯜꯂꯛꯂꯤꯗꯣ ꯀꯅꯥꯅꯣ? ꯀꯣꯛꯁꯤꯗ ꯄꯥꯜꯂꯝꯂꯗꯤ ꯁꯤꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯤ, ꯅꯥꯡꯒꯟꯁꯤꯗ ꯄꯥꯜꯂꯝꯕꯒꯤ ꯑꯩ ꯁꯤꯍꯧꯗ꯭ꯔꯕꯅꯦ." "ꯏꯃꯥ, ꯃꯤꯅ ꯎꯇꯨꯞꯅ ꯊꯨꯝꯃꯛꯄ ꯅꯠꯇꯤꯌꯦ, ꯑꯩꯅ ꯅꯣꯕꯥꯞ ꯍꯦꯛꯄꯒꯤ ꯋꯥꯁꯤꯅ ꯁꯣꯏꯗꯅ ꯏꯃꯥꯗ ꯇꯥꯁꯤꯟꯈ꯭ꯔꯤꯅꯤ." ꯊꯝꯕꯥꯜ ꯋꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯍꯥ, ꯀꯔꯤ? ꯏꯁ, ꯋꯥꯁꯤꯅ ꯁꯤꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯃꯥꯒꯤ ꯊꯣꯏꯅꯨ ꯅꯪꯕꯨ, ꯏꯃꯥꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯨꯅ ꯇꯧ ꯍꯥꯏꯕꯁꯦ ꯀꯌꯥꯔꯛꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ? ꯏꯃꯥ, ꯑꯩꯁꯨ ꯌꯦꯡꯂꯒ ꯇꯧꯔꯤꯅꯦ, ꯍꯦꯛꯇ ꯁꯣꯏꯈꯤꯕ, ꯑꯩꯁꯨ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ." ꯌꯦꯡꯗꯨꯅ ꯇꯧꯕꯅꯅꯤ ꯏꯆꯥꯅ ꯑꯁꯨꯝ ꯁꯣꯏꯔꯤꯕꯁꯤ, ꯏꯃꯥꯕꯨꯗꯤ ꯁꯣꯏꯗꯅꯅꯦ ꯅꯪꯒꯤ ꯈꯨꯠꯇ ꯅꯣꯡꯃꯗꯤ ꯁꯤꯗꯧꯔꯕꯅꯤ." "ꯏꯃꯥ, ꯌꯥꯔꯦ, ꯁꯤꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯥꯄꯤ ꯐꯣꯏꯔꯤꯕꯁꯦ ꯑꯗꯨꯝ ꯐꯣꯏꯖꯍꯧꯔꯣ, ꯑꯩ ꯅꯣꯕꯥꯞꯁꯦ ꯑꯃꯨꯛꯇ ꯍꯥꯎꯅ ꯆꯥꯔꯨꯈꯤꯒꯦ." ꯊꯣꯏꯅꯨ ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯅꯣꯕꯥꯞ ꯑꯗꯨ ꯈꯣꯛꯇꯨꯅ ꯃꯦꯠꯅꯕ ꯍꯥꯏꯗꯅ ꯈꯣꯛꯂꯕ ꯅꯣꯕꯥꯞ ꯑꯗꯨꯗ ꯊꯨꯝ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯈꯔꯁꯨ ꯑꯃꯨꯛ ꯆꯥꯏꯁꯤꯟꯗꯨꯅ ꯅꯣꯕꯥꯞ ꯑꯗꯨ ꯅꯤꯡꯊꯤꯅ ꯃꯦꯠꯄ ꯂꯣꯏꯔꯦ꯫ ꯊꯣꯏꯅꯨꯅ "ꯁꯤꯗꯤ ꯍꯥꯎꯔꯅꯤꯗ" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯕꯥꯞ ꯃꯦꯠꯄꯗꯨ ꯆꯥꯛꯈꯣꯝ ꯑꯃ ꯐꯠ ꯍꯨꯛꯆꯤꯜꯂꯤ꯫ "ꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ, ꯏꯇꯣꯝ ꯆꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯒꯦ, ꯏꯃꯥꯁꯨ ꯍꯩ ꯌꯥꯝ ꯄꯥꯝꯖꯕꯅꯤ." ꯊꯣꯏꯅꯨ ꯅꯣꯕꯥꯞ ꯃꯦꯠꯄꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯅꯤ ꯍꯦꯛ ꯍꯦꯛ ꯐꯝꯅꯕ ꯎꯔꯨꯝ ꯈꯔ ꯂꯥꯡꯕ ꯅꯣꯕꯥꯞ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ "ꯏꯃꯥ, ꯅꯈꯨꯠꯇ ꯍꯥꯝꯂꯛꯑꯣ, ꯅꯣꯕꯥꯞ ꯃꯦꯠꯄꯁꯦ ꯑꯝꯇ ꯍꯥꯎꯅ ꯆꯥꯊꯣꯛꯁꯦ." "ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯅꯤ, ꯇꯤꯟꯗꯨꯝ ꯆꯨꯝꯃꯦꯗ." "ꯍꯣꯏ, ꯏꯃꯥ ꯈꯨꯠꯁꯦ ꯍꯥꯝꯂꯛꯈꯤꯒꯦ." ꯊꯣꯏꯅꯨꯗ ꯃꯇꯤꯟꯒꯗꯨ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯒ ꯌꯥꯝ ꯆꯥꯅꯤꯡꯅ ꯅꯣꯕꯥꯞ ꯃꯦꯠꯄ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯝꯕꯥꯜ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯎꯆꯦꯛ ꯑꯃꯅ ꯅꯣꯕꯥꯞ ꯍꯥꯞꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯍꯦꯛ ꯃꯊꯤ ꯐꯥꯏꯗꯔꯛꯏ꯫ ꯊꯝꯕꯥꯜꯅ "ꯑꯍꯩꯃꯥ, ꯎꯆꯦꯛ ꯃꯊꯤꯅꯤꯗꯅ ꯁꯤꯗꯤ!" ꯊꯣꯏꯅꯨ ꯁꯥꯎꯅ "ꯑꯁ, ꯑꯩꯅ ꯁꯨꯛ ꯌꯥꯝ ꯆꯥꯅꯤꯡꯅ ꯁꯦꯝꯖꯔꯒ ꯎꯆꯦꯛ ꯃꯊꯤꯃꯨꯛ ꯐꯥꯏꯖꯤꯜꯂꯛꯏꯅꯦ! ꯊꯣꯏꯅꯨ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ! ꯀꯞꯇꯨꯝ ꯀꯞꯆꯅꯤꯡꯉꯦꯗ, ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥ ꯉꯥꯏꯔꯤꯉꯩꯗ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ." "ꯌꯥꯔꯦ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯑꯅꯨ, ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯆꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯎꯈꯣꯡ ꯑꯁꯤꯗ ꯄꯨꯔꯛꯂꯕꯅꯤꯅ ꯎꯆꯦꯛ ꯃꯊꯤ ꯆꯥꯕ ꯇꯥꯕꯅꯤ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯣꯇꯣꯟꯒ ꯊꯝꯕꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯝꯕꯥꯜꯅ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯂꯥꯏꯇꯤꯟ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ, ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕ ꯇꯥꯔꯦ." ꯏꯕꯣꯇꯣꯟꯅ "ꯃꯃꯥ, ꯑꯩꯈꯣꯏꯅ ꯌꯦꯡꯂꯤꯕꯁꯦ ꯀꯌꯥꯗꯤ ꯌꯥꯝꯃꯦ, ꯖꯟꯇ꯭ꯔ ꯀꯌꯥꯁꯨ ꯁꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯔꯦ, ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯃꯁꯥꯒꯤ ꯑꯔꯨꯝꯕꯗꯒꯤ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯃꯌꯥꯝ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯂꯨꯝꯕ ꯍꯦꯜꯂꯝꯂꯅꯤ." "ꯈꯪꯗ꯭ꯔꯦꯗ, ꯃꯁꯥꯒꯤ ꯈꯛ ꯃꯃꯥꯏ ꯊꯛꯄꯒꯤ ꯁꯣꯏꯕ ꯅꯠꯇꯕ ꯆꯨꯝꯅ ꯇꯧꯔꯕꯁꯨ ꯁꯣꯏꯌꯨ ꯍꯥꯏꯅ ꯇꯝꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ." "ꯐꯔꯦ ꯃꯃꯥ, ꯊꯪꯅꯕ ꯈꯨꯜꯗ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯅꯤ, ꯍꯌꯦꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯒ ꯌꯦꯡꯂꯨꯔꯁꯤ." "ꯍꯣꯏ ꯃꯈꯣꯏ ꯃꯄꯥ, ꯑꯃꯨꯛꯇ ꯁꯦꯡꯅ ꯌꯦꯡꯊꯣꯛꯁꯤ." ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯅꯨꯕꯨ ꯄꯨꯗꯨꯅ ꯏꯕꯣꯇꯣꯟꯒ ꯊꯝꯕꯥꯜꯒ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ "ꯆꯥꯁꯥ, ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ?" ꯊꯝꯕꯥꯜꯅ "ꯏꯃꯥ ꯃꯥꯏꯕꯤ, ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ, ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯨꯝꯗꯧꯕ." ꯊꯝꯕꯥꯜꯅ ꯊꯣꯏꯅꯨꯒꯤ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ "ꯐꯔꯦ, ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦꯀꯣ. ꯁꯦ, ꯅꯨꯄꯤ ꯃꯆꯥ, ꯃꯩꯔꯥꯁꯦ ꯅꯪꯅ ꯆꯨꯈꯠꯂꯨ." ꯊꯣꯏꯅꯨꯁꯨ ꯃꯩꯔꯥꯗꯨ ꯆꯨꯈꯠꯂꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕ ꯍꯧꯏ꯫ ꯂꯣꯏꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯁꯨ ꯇꯥꯎꯀꯣ, ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡꯗ ꯇꯣꯏꯅ ꯃꯥꯏꯊꯤꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈꯤꯕꯅꯅꯤ. ꯅꯈꯣꯏꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯣꯏꯔꯝꯂꯕꯁꯨ ꯀꯩꯁꯨ ꯐꯔꯣꯏꯅꯦ."
Ibotona, Hairisibu ima, Ichasi asumna zum later. Later. Karisu Pakatano, Magisu, Maga Janagadaba, Kanagumba Amalady. Soidana Sumakoyani Tingnagani. Misak to Hek Tingnabadagi, Magi Punchida, Apaba or you Hibale, Mabu Tingnabadagi, Nupadusu, Apaba or Gadauribani. Toinuna, Aboga my beer, Adudi Mido, Ainakamina Kangduino. Iham na line na dong kang nida, nasada mukta pau kidribe ihulama, soidana paugani. Haujikti, madam kitang watliko. Asum na amay biya duda, agachen karakalam duna, makoy sulambida asum lai. Toinuna. Ima, laitin kurum laso, kanaroy hayrabanina, ay nasiri bazan tramayam se. Horente yung yobaga, amuktahan na lautoksiko. Ay wayam jiliba. Thambal na. Hoy ni. Jatra singse, Yamandana, Sini hene ichada, ayet pa oirabra kainom sudaure. Ibotona, Mama, Tuino, Nakoy bulambini, amuk tutumina chaluko. Somdana, Tembunga koimuga, Kari karam daw bahaydana, Asum chatna wari shanari. Tembungna, Koimo, Koiso, Kari no matiraga, Sial tok na balambi tisi, Asum na koy na laybadi, Kaisu yaroy. Koimuna, Tembo, karibu tau se haino. Aishu, imana thabak suningde na ngangbada yadre. Imagi khonthida sabada chak chadrabase yare. Itaw khaimo, amadile. Aikhoi ni maiba sarasiro. Adu oiradi, sialdi thuna paini ba. Taningde da Tembo, maiba sabai, karimsu haide. Laitin ki thabak haibase, araiba sunate. Aikhoi ni oina mayamna phuubada sibam nabang khangdana sini. Sum phagadra na haibani. Thawai mang duiradi yare tosi selga mata pamjadre ado migi yum saboina chalasira aduna safarani Thembong nang na hairi se tawbubudi selsu yam phangni ado aigi nongdam thiba laibak siga talibani ne yum taktagi muktarak khwanga se tek to yamali hoine khoi moiba nang na tawba thabak se natai amate ekjade hayeng aise idaw khoi munanga mangpuni khallubada Ojiktai ibi kairida, som kanjiluradi tan butaleda. Itaw na ikamang pun batalabanina, hayeng itaw na shirakanda. Noigi hingkol matonda, hekpoloy binedoywab. Ado, itaw di, ay ngonde hanasibadaban. Natradi, ay gasoy da namang pulani. Tembong na, yari, hingkol matonda ka poloy bino. Hayeng ito ichada mo, tamnabaga isang jadre. Napiso pangaroy da bay tao ba? Hera nang so, ado da hayno. Sak hairi thiba nate. Ay na michi hai pet takat pada. Nupi charong di soy dana kelakane hairi ba. Tembong, nupi charong kam tangay ko. Yum hek yo baga mingsil hanam tayen ko. Itaw koy mo, nang se, ming kakta koy mo go nate. Pukjel su kara koy ko. Ay na sak phazay hai bada yaning drishe. Oh, phazay ye. Itaw di, nong cha jari tatpa mana kaishu hende kaino. Tembong, makote tendona. Tukhoy mo, noy thongala shida laire, amta thuna sangkro. Aisu thangnaba thongala shida sangjakragi. Thongan ju yaure, aisu aikhoi magi khondi sahauragi. Itaw su noy imagi khondi sabiroro. Nata oina thamoi sengna bor pirabani. Itaw khoi mogi bordo, aina khuchum haidokpada hapkhre. Ado, horen kanana khondi khwai hauge do yingnarasi. Ai chale ko, sakthi ba khoi mo. Khoi mo sunok phetauraga mamit anuna hingkhola maduda yengduna mayumda changlakpani. Sumanga duda mamana phauduna thamliba duk sing aduda heknet lure. Khoi mo suptok laga. As duk sida mungnet la male ni. Mangonde henjang manduna lairiba mama sakina uraduna. Ichagi mitudi lukham da pan banina sumang sida asung pang na phauriba duk mayama se uram laroi. Aduna ni duk asida kakhatuna lakliba se. Ibohal na. Yari mama, ay na nga sa ay nadukasi, sumang na pawgano. Nadya no pa na halakpada, soy da na net krani hay bada talde ba ng su. Sakina. Ay higi itase, karamutok laga ba? Mana soy gi hay da na soy ribra. Nadraga na, mapokira kang dreda ay. Koy mo kariso, dasi na dabasado na, imong da tuminchang lai. Namit karani gi matong, temong ga koy mo ga, mama na ba karaga pondo na, yung sabat at minarami. Nong nini suzilakpa doayda, yung madugi ayang basaruk lo silakto na,
ꯊꯣꯡꯅꯥꯎ ꯑꯃ ꯀꯟꯅ ꯄꯥꯅꯕ ꯍꯥꯏꯗꯅ ꯈꯣꯏꯃꯨ ꯅꯨꯡꯊꯪ ꯑꯗꯨꯅ ꯌꯣꯠꯄꯤ ꯑꯗꯨ ꯐꯨꯖꯤꯟꯅꯕ ꯍꯥꯏꯅ ꯇꯧꯔꯤ꯫ ꯑꯍꯜ ꯈꯔ ꯑꯣꯏꯕ ꯏꯕꯣꯊꯣꯏꯅ "ꯍꯩ ꯈꯣꯏꯃꯨ ꯁꯣꯏꯔꯦ ꯅꯪꯒꯤ ꯑꯗꯨꯗꯤ." ꯇꯥꯏꯕꯣꯍꯜ ꯀꯥꯏꯗ ꯁꯣꯏꯔꯤꯕꯅꯣ? ꯊꯣꯡꯅꯥꯎꯁꯦ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯀꯩꯁꯨ ꯄꯩꯗꯦꯗ." "ꯍꯩ ꯈꯣꯏꯃꯨ ꯊꯣꯡꯅꯥꯎ ꯄꯥꯟꯒꯗꯕ ꯃꯐꯝ ꯅꯠꯇꯦꯅꯦ, ꯃꯅꯤꯡ ꯊꯣꯡ ꯐꯥꯠꯀꯗꯕ ꯃꯐꯝꯅꯤꯅꯦ ꯑꯗꯨꯗꯤ." "ꯍꯣꯏꯅꯦ, ꯁꯥꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯅꯤꯀꯣ꯫ ꯇꯥꯏꯕꯣꯍꯜ ꯐꯛꯂꯥꯡ ꯇꯩꯁꯤꯟꯗꯕꯁꯤꯗ ꯑꯩ ꯀꯣꯛ ꯉꯥꯎꯔꯨꯔꯦꯍꯦ." ꯏꯕꯣꯊꯣꯏ ꯅꯣꯛꯇꯨꯅ "ꯈꯣꯏꯃꯨ ꯅꯪꯁꯤꯗꯤ ꯅꯥꯇꯩ ꯂꯥꯏ ꯃꯆꯥꯈꯤꯗ꯭ꯔꯦꯍꯦ, ꯎꯇꯣꯟꯗ ꯀꯥꯔꯒ ꯎ ꯌꯥꯜꯂꯦꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ." ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯊꯣꯏꯅꯨ ꯃꯃꯤꯠꯇꯨ ꯅꯣꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯅ ꯂꯝ ꯇꯩꯔꯤꯕ ꯅꯨꯔꯥ ꯆꯐꯨ ꯑꯗꯨꯗ ꯑꯃꯨꯛ ꯍꯦꯛ ꯀꯥꯎꯔꯨꯔꯤ꯫ ꯊꯝꯕꯥꯜꯅ "ꯏꯃꯥꯒꯤ ꯊꯣꯏꯅꯨ ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯇꯥꯡꯕ꯭ꯔꯣ? ꯂꯝ ꯇꯩꯔꯤꯕ ꯑꯁꯦ ꯆꯕꯦꯠ ꯅꯦꯠꯇꯨꯅ ꯂꯥꯛꯂꯒ ꯑꯁꯨꯛ ꯆꯥꯎꯅ ꯂꯝ ꯇꯩꯔꯤꯕꯁꯤ ꯎꯗꯈꯩ ꯅꯨꯔꯥ ꯆꯐꯨꯁꯦ ꯑꯃꯨꯛ ꯀꯥꯎꯔꯤꯕꯅꯦꯕ ꯍꯥ?" "ꯏꯃꯥ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯏꯉꯥꯎ ꯉꯥꯎꯕꯁꯤꯗ ꯎꯍꯧꯗ꯭ꯔꯦ, ꯏꯁꯧ ꯌꯥꯝ ꯇꯧꯔꯛꯀꯅꯨ, ꯊꯕꯛ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣꯏꯕ." "ꯃꯥꯡꯒꯣꯟꯒꯤ ꯋꯥꯕꯨ ꯏꯆꯥꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯝ ꯑꯣꯏꯗ꯭ꯔꯒ ꯂꯩꯔꯕꯁꯤꯗ ꯑꯩꯗꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯖꯈ꯭ꯔꯒꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯑꯃꯨꯛ ꯆꯪꯈꯤ꯫ ꯊꯝꯕꯥꯜꯅ "ꯑꯩꯕꯨ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯇꯧꯔꯕꯖꯥꯠꯅꯣ, ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯩꯒꯤ ꯏꯆꯥꯗ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯕꯣ ꯐꯨꯔꯨꯕ ꯆꯩꯔꯨꯕꯁꯨ ꯌꯥꯗ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯝ ꯇꯩꯔꯤꯕꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯩ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨ ꯃꯇꯥ ꯈꯔꯒ ꯄꯨꯟꯗꯨꯅ ꯄꯥꯠꯇ ꯊꯝꯆꯦꯠ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ "ꯊꯣꯏꯕꯤ ꯑꯩ ꯍꯤꯗꯤ ꯌꯥꯝ ꯇꯣꯡꯅꯤꯡꯉꯤ, ꯑꯗꯣ ꯇꯣꯡꯉꯔꯣꯏꯒꯦ, ꯑꯩꯒꯤ ꯂꯥꯏꯕꯛ ꯈꯨꯊꯤꯁꯤꯒ ꯍꯤꯒ ꯁꯣꯏꯗꯅ ꯏꯁꯤꯡꯗ ꯂꯨꯞꯈꯤꯗꯧ ꯌꯥꯝ ꯃꯥꯜꯂꯤ." ꯊꯣꯏꯕꯤꯅ "ꯍꯣꯏ ꯇꯥ, ꯄꯥꯠꯄꯥꯟꯁꯤꯗ ꯐꯝꯗꯨꯅ ꯉꯥꯏꯔꯣ, ꯑꯩꯈꯣꯏ ꯍꯦꯛꯂꯛꯂꯒꯦ." ꯄꯦꯅꯨꯅ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯊꯣꯏꯅꯨ, ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯤꯡꯁꯦ ꯍꯦꯛꯇ ꯁꯣꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯊꯣꯏꯅꯨꯅ "ꯁꯤꯕꯨꯅꯦ ꯏꯇꯥ ꯊꯣꯏꯅꯨꯒꯤ ꯂꯥꯏꯕꯛ ꯍꯥꯏꯔꯤꯕꯁꯤ, ꯇꯥꯟ ꯆꯥꯗ꯭ꯔꯕꯗꯤ ꯁꯤꯕꯒ ꯊꯣꯛꯂꯕꯁꯨꯅꯦ ꯍꯤꯡꯉꯛꯄꯗꯤ ꯌꯥꯏ." ꯄꯦꯅꯨꯅ "ꯆꯨꯝꯃꯤꯅꯦ ꯊꯣꯏꯅꯨ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯗꯨꯝ ꯁꯣꯏꯕꯅꯤꯅ ꯁꯤꯔꯤꯕ ꯑꯁꯤꯁꯨ ꯁꯣꯏꯔꯦ ꯀꯥꯏꯅ ꯍꯤꯡꯂꯛꯄ ꯁꯣꯏꯗ꯭ꯔꯦ ꯏꯇꯥ ꯅꯪ꯫ ꯑꯗꯣ ꯐꯝꯂꯝꯃꯣ, ꯑꯩꯈꯣꯏ ꯊꯝꯆꯦꯠ ꯍꯦꯛꯅꯕ ꯇꯧꯔꯛꯂꯒꯦ." ꯊꯣꯏꯕꯤꯒ ꯄꯦꯅꯨꯒ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯊꯝꯆꯦꯠ ꯈꯔ ꯍꯦꯛꯂꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯍꯤ ꯑꯗꯨ ꯑꯃꯨꯛ ꯍꯣꯟꯖꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯊꯣꯏꯅꯨ ꯁꯦ ꯊꯝꯆꯦꯠꯁꯤꯡꯁꯦ ꯑꯃꯨꯛꯇ ꯑꯣꯛꯂꯛꯑꯣ, ꯌꯥꯝ ꯌꯥꯝꯃꯦ." "ꯍꯣꯏ ꯊꯣꯏꯕꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯊꯝꯆꯦꯠ ꯑꯗꯨ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯁꯔꯨꯛ ꯑꯣꯏꯔꯕ ꯊꯣꯏꯅꯨ ꯊꯣꯏꯕꯤꯅ ꯄꯤꯔꯛꯂꯤꯕ ꯊꯝꯆꯦꯠꯁꯤꯡ ꯑꯗꯨ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯁꯤꯠꯇꯨꯅ ꯅꯥꯟꯊꯔꯒ ꯇꯥꯁꯤꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅꯨ ꯑꯃꯗꯤ ꯄꯦꯅꯨ ꯈꯪꯅꯣꯛ ꯍꯦꯛꯅꯣꯛꯏ꯫ ꯄꯦꯅꯨ ꯅꯣꯛꯂꯒ "ꯊꯣꯏꯅꯨ ꯀꯩꯅꯣꯕ ꯅꯪꯕꯨ, ꯄꯥꯠ ꯑꯁꯤꯗ ꯇꯥꯁꯤꯜꯂꯤꯅ ꯊꯝꯆꯦꯠ ꯍꯦꯛꯄ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯦ, ꯑꯗꯨꯒ ꯍꯦꯛꯇ ꯁꯤꯠꯇꯨꯅ ナンꯊꯈꯤ ꯍꯥꯏꯕ?" ꯊꯣꯏꯕꯤꯁꯨ ꯅꯣꯛꯂꯒ "ꯄꯦꯅꯨ ꯊꯣꯏꯅꯨꯒꯤ ꯍꯧꯅꯕꯤꯅꯤ, ꯑꯗꯣ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯜꯂꯒ ꯅꯥꯟꯊꯔꯛꯄꯒꯤ ꯃꯑꯣꯡꯗꯨꯅꯤ ꯑꯩꯅ ꯅꯣꯛꯅꯤꯡꯂꯤꯁꯦ." ꯊꯣꯏꯅꯨ ꯁꯥꯎꯅ "ꯀꯩ ꯆꯥꯒꯦꯅ ꯅꯣꯛꯏꯅꯣ ꯅꯣꯏ ꯑꯅꯤꯒꯤꯗꯣ? ꯄꯥꯠ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯩꯕꯨ ꯆꯤꯡꯈꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯌꯥꯔꯦ ꯅꯣꯛꯇꯨꯅ ꯂꯩꯔꯅꯨ, ꯅꯣꯏ ꯑꯅꯤ ꯄꯥꯠꯄꯥꯟꯁꯤꯗ ꯍꯥꯟꯅ ꯀꯥꯈꯠꯂꯒꯅꯦ ꯑꯩ ꯑꯝꯇ ꯆꯤꯛꯈꯠꯂꯣ, ꯏꯁꯤꯡ ꯂꯣꯏ ꯆꯣꯠꯂꯕꯅꯤꯅ ꯑꯩ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯦꯕ, ꯁꯨꯝ ꯅꯥꯟꯊꯔꯦ." ꯊꯣꯏꯕꯤꯅ "ꯅꯪꯅ ꯀꯥꯈꯠꯄ ꯉꯝꯗꯕꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯟꯊꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤꯕꯁꯦ, ꯉꯥꯏꯍꯥꯛꯇꯒ ꯅꯥꯟꯊꯕꯤ ꯁꯥꯟꯅꯈꯣ, ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ." ꯊꯣꯏꯅꯨꯅ "ꯄꯥꯠ ꯃꯄꯥꯟ ꯑꯣꯏꯕꯒꯤ ꯑꯩꯁꯦ ꯁꯤꯗ꯭ꯔꯕꯅꯤ, ꯄꯥꯠ ꯃꯌꯥꯏꯗꯒ ꯑꯣꯏꯔꯗꯤ ꯑꯩ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯝꯗꯣꯏꯅꯤ, ꯅꯣꯏ ꯑꯅꯤꯅ ꯀꯟꯕꯤꯗꯧꯁꯨ ꯅꯠꯇꯕꯅꯤꯅ." ꯑꯁꯨꯝꯅ ꯊꯣꯏꯅꯨꯕꯨ ꯊꯣꯏꯕꯤꯒ ꯄꯦꯅꯨꯒꯅ ꯄꯥꯠ ꯃꯄꯥꯟ ꯑꯗꯨꯗ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ "ꯊꯣꯏꯕꯤ ꯄꯦꯅꯨ ꯑꯩꯒꯤ ꯐꯦꯅꯥꯠꯇꯤ ꯄꯥꯠ ꯃꯅꯨꯡꯗ ꯂꯩꯍꯧꯔ ꯃꯥꯜꯂꯦ, ꯈꯣꯡꯗ ꯐꯦꯅꯥꯠ ꯌꯥꯎꯔꯝꯗ꯭ꯔꯦ." ꯊꯣꯏꯕꯤꯅ "ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯀꯨꯝꯗꯨꯅ ꯐꯦꯅꯥꯠ ꯊꯤꯈꯤꯒ ꯍꯥꯏꯔꯣ ꯅꯪꯕꯨ ꯊꯣꯏꯅꯨ?" ꯊꯣꯏꯅꯨꯅ "ꯑꯁ ꯊꯤꯔꯔꯣꯏꯗ, ꯁꯨꯝ ꯈꯣꯡꯗ ꯌꯥꯎꯔꯝꯗꯕꯁꯤꯗ ꯍꯥꯏꯕꯅꯤ, ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤꯜꯂꯣ, ꯏꯁꯥ ꯄꯨꯝꯕ ꯏꯁꯤꯡ ꯆꯣꯠꯄꯁꯤꯗ ꯅꯨꯡꯁꯤꯠꯀ ꯑꯃꯨꯛ ꯁꯤꯠꯆꯤꯜꯂꯛꯄꯁꯤꯗ ꯏꯪꯕꯅ ꯁꯤꯗꯣꯔꯦ ꯑꯩ." ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯅ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯊꯣꯏꯅꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ, ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅ?" ꯊꯣꯏꯅꯨꯅ "ꯄꯥꯠꯇ ꯆꯠꯈ꯭ꯔꯒ ꯆꯣꯠꯂꯒ ꯂꯩꯁꯦ ꯎꯕꯗ ꯚꯥꯞ ꯇꯥꯗꯕ꯭ꯔꯣ ꯏꯃꯥ ꯅꯪ?" ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨ ꯑꯆꯣꯠꯄ ꯃꯐꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ
ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯒꯤꯠ ꯐꯝꯊꯩ꯫ ꯀꯔꯤꯅꯣ ꯊꯣꯏꯅꯣ, ꯆꯣꯜꯂꯤꯕꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯂꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯁꯥꯗꯅ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯁꯤꯗ ꯅꯈꯣꯡ ꯌꯥꯟꯊꯗꯨꯅ ꯑꯃꯨꯛ ꯐꯝꯂꯤꯕꯗꯨꯅ? ꯊꯣꯏꯅꯣ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ, ꯏꯃꯥ, ꯑꯣ ꯏꯃꯥ, ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯗ, ꯑꯩꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯤꯕꯖꯥꯠꯅꯤ꯫ ꯉꯁꯤꯅꯦ ꯈꯣꯡꯒ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒꯅꯦ ꯀꯞꯆꯔꯛꯁꯅꯤꯀꯣ ꯑꯩ꯫ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥꯒꯤ ꯊꯣꯏꯅꯣ, ꯏꯆꯥꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯂꯤꯅꯣ ꯏꯃꯥ ꯇꯧꯒꯦ? ꯏꯆꯥꯕꯨ ꯀꯅꯥꯅ ꯄꯥꯠꯇ ꯏꯟꯊꯔꯤꯕꯅꯣ ꯍꯥꯏꯔꯛꯎ꯫ ꯏꯃꯥ ꯆꯠꯇꯨꯅ ꯃꯁꯝꯗꯧ ꯈꯨꯠꯗꯥꯡꯗ ꯌꯦꯠꯇꯨꯅ ꯍꯥꯏꯔꯨꯒꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯦ꯫ ꯊꯣꯏꯅꯣ ꯃꯃꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ꯫ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯊꯣꯏꯅꯣ? ꯏꯃꯥ ꯐꯥꯎꯕ ꯀꯤꯅꯤ ꯑꯗꯨꯗꯤ꯫ ꯊꯣꯏꯅꯣ ꯇꯞꯅ, ꯏꯃꯥ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯍꯥꯏ ꯏꯃꯥ, ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯤ ꯍꯦꯛꯇ ꯑꯗꯨꯝ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯕ꯫ ꯏꯃꯥ, ꯑꯩꯁꯤꯕꯨ ꯎ ꯃꯪꯒꯣꯟꯒꯤ ꯃꯁꯛ ꯍꯥꯏꯕ ꯃꯤꯑꯣꯏꯗꯣ ꯑꯩ ꯑꯣꯏꯔꯕ꯭ꯔꯣ ꯏꯃꯥ? ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩꯗ ꯃꯥꯒꯤꯁꯨ ꯊꯃꯣꯏ ꯑꯗꯨ ꯁꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯊꯣꯏꯅꯣ, ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨꯛ ꯈꯟꯖꯤꯜꯂꯤꯕꯗꯨꯕꯣ? ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ꯫ ꯏꯆꯥꯅ ꯍꯦꯛ ꯃꯄꯥ ꯆꯥꯅꯗꯕꯒꯤ ꯇꯧꯔꯤꯅꯤ꯫ ꯑꯗꯨꯝꯅ ꯈꯟꯒꯅꯨꯀꯣ, ꯏꯆꯥꯒꯤꯁꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯇꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯐꯤ ꯆꯣꯠꯂꯤꯕꯁꯤ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯣꯡꯗꯣꯛꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯊꯣꯏꯅꯣ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯃꯃꯥ ꯊꯝꯕꯥꯜꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯊꯣꯏꯅꯣꯅꯤ, ꯃꯥꯅ ꯍꯦꯛ ꯆꯠꯄꯗ ꯆꯐꯨ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯆꯐꯨ ꯑꯗꯨ ꯃꯥꯅ ꯈꯖꯤꯛ ꯊꯦꯡꯂꯨꯕ ꯑꯗꯨꯗ ꯆꯐꯨꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯀꯤꯟꯊꯔꯛꯇꯨꯅ ꯆꯐꯨ ꯃꯔꯤ ꯃꯉꯥ ꯍꯦꯛ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯀꯥꯏꯔꯦ꯫ ꯆꯐꯨ ꯌꯣꯜꯂꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯆꯤꯟ ꯈꯔ ꯀꯟꯕ ꯅꯨꯄꯤ ꯑꯣꯏꯕꯅ ꯍꯦꯛꯇ ꯃꯤ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯊꯣꯏꯅꯣꯗ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯐꯨ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ, ꯍꯥꯏ ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯕꯨ ꯅꯃꯤꯠꯇꯣ ꯀꯗꯥꯏꯗ ꯌꯦꯡꯗꯨꯅ ꯆꯠꯀꯦꯅꯦ? ꯍꯦ, ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯈꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯐꯨꯁꯤꯕꯨ ꯎꯗ꯭ꯔꯤꯕꯁꯤꯕꯨ ꯅꯃꯥꯏ ꯑꯣꯟꯊꯣꯛꯊꯈ꯭ꯔꯦꯅꯦ꯫ ꯊꯣꯏꯅꯣ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯀꯟꯅ ꯉꯥꯡꯕꯗꯨꯗ ꯃꯥ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯃꯥꯅ ꯁꯣꯏꯔꯨꯕ ꯑꯣꯏꯕꯅ ꯊꯣꯏꯅꯣ ꯈꯣꯟꯖꯦꯜ ꯇꯞꯅ, ꯏꯅꯦ, ꯑꯩ ꯃꯤ ꯑꯃ ꯊꯩꯗꯣꯛꯄꯗ ꯁꯣꯏꯗꯅ ꯇꯧꯈꯤꯕꯅꯤ꯫ ꯏꯅꯦ ꯁꯥꯎꯕꯤꯔꯅꯨ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ, ꯆꯐꯨ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯊꯨꯒꯥꯏꯔꯒ ꯍꯦꯛꯇ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯀ ꯌꯥꯕ꯭ꯔꯣ? ꯌꯥꯝ ꯉꯝꯃꯤꯅ ꯅꯪꯗꯤ, ꯂꯩꯁꯥꯕꯤꯅꯕꯣ꯫ ꯊꯝꯕꯥꯜꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ, ꯏꯆꯦ, ꯏꯆꯥꯁꯤꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕ ꯅꯠꯇꯦꯗꯅ, ꯁꯣꯏꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯏꯆꯦꯅ ꯈꯣꯟ ꯑꯗꯨꯛ ꯋꯥꯡꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯇꯞꯅ ꯏꯪꯅ ꯉꯥꯡꯅꯕ ꯌꯥꯕ ꯑꯁꯤꯗ꯫ ꯏꯕꯦꯝꯃ ꯍꯣꯏꯅꯗꯤ ꯍꯦꯛꯇ ꯂꯥꯏꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕ, ꯑꯩꯈꯣꯏꯗꯤ ꯑꯌꯨꯛꯇꯒꯤ ꯆꯐꯨ ꯑꯃ ꯑꯅꯤꯇ ꯌꯣꯟꯖꯔꯕꯗꯤ ꯍꯥꯏꯗꯅ ꯈ꯭ꯋꯥꯡ ꯑꯁꯦ ꯇꯦꯛꯄ ꯃꯈꯩ ꯐꯝꯂꯤꯕꯅꯤ꯫ ꯈꯣꯡꯒꯁꯦ ꯁꯖꯤꯡ ꯍꯧꯈꯩ, ꯑꯗꯨꯒ ꯆꯐꯨ ꯊꯨꯒꯥꯏꯔꯒ ꯍꯦꯛꯇ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯒꯗ꯭ꯔꯣ? ꯈꯣꯏꯃꯨꯁꯨ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯁꯨ ꯃꯀꯣꯛꯇꯒꯤ ꯇꯥꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗꯨꯅꯇ ꯂꯩꯕ ꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ, ꯏꯅꯦ, ꯑꯝꯇ ꯁꯥꯎꯕꯤꯒꯅꯨ꯫ ꯀꯥꯏꯔꯤꯕ ꯆꯐꯨꯁꯤꯡꯁꯤꯒꯤ ꯃꯃꯜꯗꯣ ꯑꯩ ꯄꯤꯖꯔꯒꯦ꯫ ꯀꯩꯊꯦꯜ ꯑꯁꯤꯗ ꯑꯁꯨꯝꯅ ꯈꯣꯟ ꯀꯟꯅ ꯉꯥꯡꯅꯕꯁꯦ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯤ ꯃꯈꯩꯁꯨ ꯂꯣꯏꯅ ꯌꯦꯡꯅꯔꯤ꯫ ꯏꯅꯦꯁꯨ ꯇꯞꯊꯕꯤꯔꯣ, ꯑꯩ ꯁꯣꯏꯗꯅ ꯀꯥꯏꯈ꯭ꯔꯕ ꯆꯐꯨꯁꯤꯒꯤ ꯃꯃꯜꯁꯦ ꯄꯤꯖꯔꯒꯦ꯫ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ? ꯍꯥ, ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯃꯃꯥ ꯃꯆꯥꯁꯤꯅ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯀꯩꯗꯧꯕꯒꯤ ꯈꯣꯟ ꯋꯥꯡꯖꯔꯨꯅꯦꯒꯦ? ꯑꯗꯨꯗꯤ ꯅꯠꯇꯦ, ꯁꯣꯏꯈ꯭ꯔꯦ ꯇꯃꯛ ꯍꯥꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯥꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯣꯟ ꯀꯟꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ, ꯀꯥꯏꯔꯤꯕ ꯆꯐꯨꯁꯤꯒꯤ ꯃꯃꯜꯗꯤ ꯂꯨꯄꯥ 50 ꯍꯦꯛ ꯄꯤꯔꯝꯃꯣ꯫ ꯊꯝꯕꯥꯜꯅ, ꯏꯆꯦ, ꯀꯔꯤꯅꯣꯗ, ꯍꯥꯏꯕ ꯌꯥꯔꯅꯤꯅ ꯄꯪꯍꯥꯏꯁꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯀꯥꯏꯔꯤꯕ ꯆꯐꯨ ꯑꯁꯤ 5 ꯈꯛꯇꯅꯤ꯫ ꯆꯐꯨ ꯑꯃꯒꯤ ꯃꯃꯜꯁꯨ ꯁꯨꯞꯅꯒꯤ ꯂꯨꯄꯥ 4-5 ꯈꯛꯇꯅꯤ꯫ ꯆꯐꯨ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ, ꯀꯔꯤꯅꯣꯗ ꯏꯕꯦꯝꯃ ꯅꯪꯁꯨ, ꯄꯣꯠ ꯌꯣꯜꯂꯤꯕꯁꯦ ꯑꯩꯅꯅꯦ꯫ ꯏꯕꯦꯝꯃꯅ ꯃꯃꯜ ꯑꯃꯨꯛ ꯂꯦꯞꯄꯤꯔꯤꯕꯁꯤꯕꯨ ꯅꯠꯇꯦ꯫ ꯏꯕꯦꯝꯃꯅ ꯌꯥꯝ ꯈꯪꯂꯕꯗꯤ ꯆꯐꯨꯁꯦ ꯅꯪ ꯑꯣꯏꯅ ꯌꯣꯟꯕꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔో? ꯈꯣꯏꯃꯨ ꯁꯦꯜ ꯑꯗꯨ ꯄꯤꯗꯨꯅ, ꯏꯅꯦ, ꯁꯥꯎꯕꯤꯔꯅꯨꯁꯤ, ꯏꯅꯦꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯁꯣꯝꯗ ꯂꯩꯖꯔꯤ꯫ ꯈꯣꯏꯃꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯕꯗꯒꯤ ꯆꯐꯨ ꯌꯣꯟꯕꯤ ꯑꯗꯨꯁꯨ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯈꯣꯏꯃꯨꯁꯨ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯅꯣꯒ ꯊꯝꯕꯥꯜꯒꯅ ꯈꯣꯏꯃꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯥꯟꯅꯗꯨꯅ, ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ꯫ ꯈꯣꯏꯃꯨꯁꯨ ꯃꯥꯕꯨ ꯑꯃꯨꯛ ꯀꯧꯔꯛꯄꯗꯨꯗ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ, ꯑꯩꯕꯨꯔꯣ ꯏꯃꯥ? ꯍꯣꯏꯅꯦ, ꯏꯆꯥꯕꯨꯅꯤ꯫ ꯏꯆꯥꯗꯤ ꯄꯨꯛꯆꯦꯜ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯈꯣꯏꯃꯨꯗ ꯄꯤꯗꯨꯅ
ꯁꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯤ ꯁꯦꯜꯗꯨꯅꯤ ꯏꯃꯥꯅ ꯄꯤꯔꯕꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯑꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯗꯥꯗꯨꯗ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯏꯃꯥ ꯁꯦꯜ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯑꯩꯅ ꯁꯨꯝ ꯏꯆꯜꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯁꯦꯜꯗꯣ ꯅꯆꯥ ꯂꯧꯕ ꯉꯝꯖꯔꯔꯣꯏ ꯋꯥꯔꯧꯕꯤꯅꯨ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯏꯆꯥꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯀꯔꯝꯕ ꯂꯩꯀꯥꯏꯗꯒꯤꯅꯣ ꯏꯆꯥꯕꯣ ꯏꯃꯥ ꯈꯣꯏꯃꯨ ꯀꯧꯖꯩ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯣ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯦ ꯍꯥꯏꯕ ꯏꯃꯥꯈꯣꯏꯅ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯊꯝꯕꯥꯜ ꯀꯧꯏ ꯅꯆꯜ ꯑꯁꯤꯒꯤ ꯃꯤꯡꯅ ꯊꯣꯏꯅꯨ ꯀꯧꯕꯅꯤ ꯃꯇꯨꯡ ꯊꯦꯡꯅꯔꯕꯁꯨ ꯍꯦꯛ ꯀꯧꯅꯧꯀꯣ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯏꯆꯥꯒ ꯊꯦꯡꯅꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯁꯛ ꯈꯪꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯊꯣꯏꯅꯨꯗꯤ ꯃꯁꯥꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯑꯃꯨꯛꯇꯪꯒ ꯊꯦꯡꯅꯔꯗꯤ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯗꯨꯅꯇ ꯂꯩꯖꯩ ꯊꯣꯏꯅꯨꯅ ꯉꯔꯥꯡꯒꯤ ꯀꯩꯊꯦꯜꯗ ꯊꯦꯡꯅꯈꯤꯕ ꯏꯕꯨꯡꯗꯣ ꯑꯃꯨꯛꯇꯒ ꯊꯦꯡꯅꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯏꯁꯥꯗ ꯂꯪꯇꯛꯅꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯀꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯅꯦ ꯊꯝꯕꯥꯜꯅ ꯍꯥꯏ ꯊꯣꯏꯅꯨꯋꯥ ꯀꯔꯤꯅꯣ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯐꯝꯗꯨꯅ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯉꯥꯎꯔꯒ ꯑꯃꯨꯛ ꯆꯠꯀꯗꯧꯔꯕ꯭ꯔꯅꯦꯍꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯇꯥꯟ ꯌꯥꯝ ꯆꯥꯗꯦ ꯃꯤꯅ ꯋꯥꯈꯜ ꯑꯃ ꯍꯦꯛ ꯈꯟꯖꯕꯁꯤꯐꯥꯎ ꯌꯦꯠꯂꯦꯕ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥꯈꯜꯗꯤ ꯑꯣꯏꯔꯝꯂꯣꯏꯕ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ ꯇꯥꯛꯄꯗꯤ ꯍꯥ ꯊꯣꯏꯅꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯃꯃꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯏꯇꯥꯎ ꯀꯂꯤꯖꯨꯛꯇ ꯁꯛ ꯐꯖꯔꯨꯕꯁꯦ ꯄꯥꯞꯅꯤꯀꯣ ꯈꯣꯏꯃꯨꯅ ꯐꯖꯩꯗꯀꯣ ꯏꯇꯥꯎ ꯊꯦꯝꯕꯨꯡ ꯅꯪꯅ ꯐꯖꯕꯁꯦ ꯂꯦꯝꯐꯨ ꯑꯐꯨꯠꯄ ꯃꯥꯟꯈꯩ ꯐꯖꯕꯗꯨꯅꯅꯤ ꯅꯨꯄꯤ ꯑꯃꯠꯇꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇ꯭ꯔꯤꯕꯗꯣ ꯊꯦꯝꯕꯨꯡꯅ ꯍꯦꯔ ꯈꯣꯏꯃꯨ ꯀꯣꯏꯔꯣꯏ ꯍꯥꯏꯅ ꯀꯣꯏꯕꯤꯗ꯭ꯔꯤꯕꯅꯤ ꯑꯗꯣ ꯃꯥꯝꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯔꯤꯕꯤ ꯈꯨꯃꯨꯒꯗꯣ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯩ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯏꯔꯥꯡꯒ ꯇꯧꯁꯤꯜꯂꯛꯇꯅ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯗꯣ ꯈꯣꯏꯃꯨ ꯅꯪ ꯃꯥꯏꯗꯣ ꯑꯝꯇ ꯋꯥꯏꯒꯦ ꯃꯗꯨꯒꯤ ꯑꯔꯤꯕꯤꯗꯣ ꯑꯩ ꯑꯝꯇ ꯀꯥꯏꯅ ꯊꯣꯛꯂꯨꯒꯦ ꯈꯣꯏꯃꯨꯅ ꯌꯥꯔꯦ ꯈꯗꯥꯡꯗꯨ ꯅꯣꯝꯗꯨꯅ ꯂꯩꯔꯅꯨ ꯁꯨꯔꯤꯕ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯕꯗꯣ ꯏꯇꯥꯎꯒꯤ ꯆꯤꯟꯗꯨꯅꯒ ꯎ ꯈꯥꯏꯅꯕꯨ ꯍꯔꯥꯏꯒ ꯑꯣꯏꯔꯝꯂꯗꯤ ꯅꯣꯡꯃꯗ ꯎꯖꯥꯎ ꯐꯖꯅꯗꯤ ꯈꯥꯏꯅꯤꯕꯨ ꯊꯦꯝꯕꯣꯡꯅ ꯏꯇꯥꯎꯕꯨꯗꯤ ꯑꯩꯒꯤ ꯈꯗꯥꯡꯁꯤꯒꯤ ꯃꯔꯝꯗ ꯄꯪꯊꯥ ꯍꯦꯛ ꯊꯥꯒꯠꯄꯤꯔ ꯇꯧꯔꯤꯁꯤ ꯏꯕꯨ ꯏꯀꯥꯏꯔꯦꯗ ꯃꯤꯅꯒ ꯊꯥꯒꯠꯂꯛꯄꯁꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯈꯣꯏꯃꯨ ꯏꯊꯥ ꯊꯥꯖꯗꯅ ꯅꯣꯡꯃ ꯊꯣꯏꯅꯨꯒ ꯊꯦꯡꯅꯔꯝꯃꯤ ꯈꯣꯏꯃꯨꯅ ꯏꯆꯜ ꯊꯣꯏꯅꯨ ꯅꯠꯇ꯭ꯔꯣ ꯊꯣꯏꯅꯨꯁꯨ ꯑꯃꯨꯛꯇꯒ ꯊꯦꯡꯅꯖꯔꯕꯗꯤ ꯈꯟꯅ ꯉꯥꯏꯖꯔꯛꯄꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯈꯣꯏꯃꯨꯅ ꯀꯧꯔꯛꯄꯗ ꯍꯔꯥꯎꯅ ꯍꯣꯏ ꯃꯥꯅꯦ ꯏꯕꯨꯡ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯈꯨꯜ ꯑꯁꯤꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦ ꯃꯥ ꯂꯨꯍꯣꯡꯕꯒꯤ ꯄꯣꯌꯦꯡ ꯄꯤꯕ ꯂꯥꯛꯂꯝꯕꯅꯤ ꯑꯗꯣ ꯏꯕꯨꯡꯗꯤ ꯃꯅꯤꯡ ꯈꯨꯜꯗꯒꯤꯅꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯅꯤ ꯏꯃꯥꯅ ꯄꯣꯠ ꯑꯃ ꯊꯤꯜꯂꯨꯁꯨ ꯍꯥꯏꯅ ꯂꯥꯛꯂꯝꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯏꯕꯨꯡ ꯈꯨꯜ ꯌꯧꯕ ꯐꯥꯎꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯑꯩꯁꯨ ꯏꯇꯣꯝꯇ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯍꯣꯏ ꯆꯜ ꯊꯣꯏꯅꯨ ꯈꯣꯏꯃꯨꯒ ꯊꯣꯏꯅꯨꯒ ꯋꯥꯔꯤ ꯁꯥ ꯁꯥꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯂꯤ ꯊꯣꯏꯅꯨꯁꯨ ꯃꯥꯅ ꯍꯦꯛ ꯇꯧꯕ ꯊꯕꯛ ꯃꯈꯩ ꯑꯁꯨꯝ ꯁꯣꯏꯕ ꯅꯪꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯈꯣꯏꯃꯨꯗ ꯅꯣꯛꯇꯨꯅ ꯇꯝꯃꯤ ꯈꯣꯏꯃꯨꯁꯨ ꯑꯩꯒ ꯌꯥꯝ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯊꯣꯏꯅꯨꯗ ꯇꯝꯃꯤ ꯊꯣꯏꯅꯨ ꯅꯣꯛꯇꯨꯅ ꯑꯩ ꯇꯔꯥ ꯍꯥꯏꯔꯒ ꯇꯥ ꯈꯣꯏꯃꯨꯁꯨ ꯑꯩꯒꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦ ꯅꯣꯡꯃ ꯈꯣꯏꯃꯨꯅ ꯑꯁꯨꯝ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯅꯨꯄꯥ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯈꯨꯔꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯨ ꯍꯣꯏ ꯈꯨꯔꯥ ꯀꯩ ꯃꯇꯦꯡꯅꯣ ꯑꯇꯩ ꯅꯠꯇꯦꯗ ꯁꯦ ꯈꯨꯔꯥꯅ ꯆꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯁꯟꯕꯤꯁꯦ ꯅꯪ ꯑꯃꯨꯛꯇ ꯆꯤꯡꯕꯤꯌꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯉꯁꯥꯏꯗꯒꯤ ꯆꯤꯡꯗꯨꯅ ꯂꯥꯛꯄꯗ ꯈꯨꯔꯥꯁꯦ ꯌꯥꯝ ꯋꯥꯔꯦ ꯍꯣꯏ ꯈꯨꯔꯥ ꯑꯁꯨꯝꯅ ꯈꯣꯏꯃꯨꯅ ꯁꯟ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯏ ꯅꯨꯄꯥꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯥꯡꯗ ꯆꯠꯂꯤ ꯈꯤꯇꯪ ꯆꯠꯄ ꯍꯧꯔꯛꯄꯒ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯇꯣꯡꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯂꯒ ꯈꯣꯏꯃꯨꯒꯤ ꯃꯃꯥꯡꯗ ꯁꯟ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯐꯠ ꯐꯠ ꯀꯨꯝꯊꯔꯛꯂꯒ ꯃꯁꯥ ꯈꯔ ꯐꯔꯞ ꯇꯧꯕ ꯑꯃꯅ ꯍꯩ ꯍꯨꯔꯥꯟꯕ ꯌꯥꯝ ꯊꯧꯅꯥ ꯐꯩꯗ ꯑꯩꯒꯤ ꯁꯟꯁꯤꯕꯨ ꯍꯨꯔꯥꯜꯂꯒ ꯅꯪꯒꯤ ꯁꯥꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯅꯦꯕ ꯅꯪ ꯉꯁꯤ ꯄꯥꯡ ꯇꯤꯡꯂꯒ ꯐꯨꯒꯦꯕ ꯈꯪꯅꯤ ꯈꯣꯏꯃꯨꯅ ꯅꯠꯇꯦ ꯏꯌꯥꯝꯕ ꯁꯟ ꯑꯁꯤꯗꯤ ꯑꯩꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯄ ꯅꯠꯆꯗꯦ ꯈꯨꯔꯥꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯆꯨꯝꯅ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯅ ꯃꯆꯤꯟ ꯀꯌꯥꯗ ꯊꯤꯔꯤꯕ ꯍꯨꯔꯥꯟꯕꯅꯤ ꯌꯦꯡꯉꯨꯅꯤ ꯃꯥꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯁꯟ ꯑꯁꯤꯕꯨ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯅꯠꯇꯦ ꯍꯦꯛꯇ ꯍꯥꯏꯁꯥꯏꯅꯦ
ꯅꯠꯇꯦ ꯌꯥꯝꯕ ꯇꯨ ꯑꯁꯤ ꯈꯣꯏꯃꯨꯅ ꯃꯥꯡꯗ ꯆꯠꯄ ꯑꯍꯜ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯈꯣꯏꯃꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯅꯨꯄꯥꯗꯨ ꯍꯨꯔꯥꯟꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯁꯟ ꯑꯁꯤ ꯁꯤꯍꯟꯕꯅꯤ ꯍꯥꯏꯕ ꯈꯣꯏꯃꯨ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯀꯔꯤꯅꯣꯃ ꯇꯧꯔꯅꯤ ꯈꯪꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯃꯥꯒꯤ ꯊꯣꯛꯄ ꯍꯣꯠꯇꯨꯅ ꯆꯦꯟꯕ ꯍꯧꯋꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯤ ꯍꯩ ꯍꯨꯔꯥꯟꯕ ꯅꯪ ꯆꯦꯟꯈꯤꯗꯨꯅ ꯍꯦ ꯉꯁꯤꯗꯤ ꯅꯪ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯕꯒꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯇꯥꯆꯧ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯍꯨꯔꯥꯟꯕ ꯇꯥꯟꯅꯕꯗ ꯁꯣꯏꯗꯅ ꯁꯣꯔ ꯇꯠꯇꯅ ꯁꯤꯕ ꯇꯥꯔꯦ ꯁꯟꯁꯨ ꯐꯪꯂꯕꯅꯤꯅ ꯇꯥꯟꯅꯔꯒꯨꯝꯁꯤ ꯑꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯦ ꯂꯝꯆꯦꯟ ꯌꯥꯝꯅ ꯌꯥꯡꯉꯤ ꯑꯆꯧꯅꯁꯨ ꯋꯥꯕꯒꯤ ꯁꯣꯔ ꯍꯣꯟꯗꯨꯅ ꯍꯣꯏꯅꯦ ꯅꯨꯡꯊꯤꯜꯗ ꯍꯨꯔꯥꯟꯕ ꯑꯍꯩꯕꯒ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯝꯖꯦꯜꯕꯨ ꯑꯣꯟꯊꯣꯛꯅ ꯌꯥꯡꯈ꯭ꯔꯦ ꯁꯟꯁꯦ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯍꯧꯔꯁꯤ ꯈꯣꯏꯃꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯀꯟꯅ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯤꯒꯤ ꯑꯃꯥꯡꯁꯪ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯁ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯁꯤ ꯑꯣꯏꯔꯗꯤ ꯃꯩ ꯇꯥꯟꯅꯔꯁꯨ ꯐꯪꯉꯔꯣꯏꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯃꯥꯡꯁꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯩꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯈꯪꯗꯨꯅ ꯂꯥꯎꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯏ ꯃꯈꯣꯏꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯈꯣꯏꯃꯨꯕꯨ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ ꯊꯣꯏꯅꯨꯅ ꯇꯥ ꯈꯣꯏꯃꯣ ꯑꯗꯨꯝꯅꯒ ꯍꯦꯛ ꯇꯧꯕꯣꯏꯔꯦ ꯈꯣꯏꯃꯨꯅ ꯀꯩꯒꯤꯗꯨꯅ ꯆꯦꯟꯕꯗ ꯁꯑꯣꯝ ꯑꯣꯛꯅꯩꯗꯨꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯑꯣꯏꯈ꯭ꯔꯤꯕ ꯃꯇꯧꯗꯣ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯅ ꯃꯝꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯗꯥꯎ ꯌꯥꯈꯤꯗ꯭ꯔꯕ ꯑꯅꯤꯅꯤ ꯁꯟ ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯊꯣꯏꯅꯨ ꯄꯥꯈꯠꯅ ꯇꯥ ꯈꯣꯏꯃꯣ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯁꯟ ꯒꯥꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯈꯣꯡꯅ ꯌꯨꯝ ꯐꯥꯎꯕ ꯆꯠꯂꯕꯗꯤ ꯃꯇꯝꯁꯤꯁꯨ ꯌꯥꯝ ꯊꯦꯡꯂꯅꯤ ꯊꯣꯏꯅꯣ ꯊꯦꯡꯂꯕꯁꯨ ꯈꯣꯡꯅ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏ ꯂꯧ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯈꯔ ꯆꯠꯄ ꯍꯧꯔꯛꯄꯒ ꯅꯨꯃꯤꯠ ꯄꯨꯝꯇꯥ ꯇꯥꯔꯗꯨꯅ ꯂꯝꯕꯤ ꯐꯥꯎꯕ ꯎꯗꯅ ꯄꯨꯃꯝ ꯍꯦꯛ ꯃꯝꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯈꯣꯏꯃꯨ ꯊꯣꯏꯅꯨꯕꯨ ꯆꯦꯟꯕꯗ ꯇꯥꯔꯤ ꯆꯦꯜꯂꯕꯅꯤꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯈꯣꯏꯃꯨꯒ ꯊꯣꯏꯅꯨꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯗꯥꯎ ꯌꯥꯔꯝꯗꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯂꯗꯨꯅ ꯗꯥꯎ ꯌꯥꯕ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯁꯈꯤꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯁꯨꯝꯅꯒ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯗꯥꯎ ꯌꯥꯒꯟꯗꯕꯗ ꯈꯣꯏꯃꯨ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯨꯕ ꯅꯣꯝꯕ ꯈꯣꯏꯃꯨꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕꯒꯤ ꯍꯥꯏꯅꯐꯝ ꯑꯣꯏꯔꯦꯗꯣ ꯏꯕꯣꯍꯜꯅ ꯃꯤꯒꯤ ꯆꯤꯟ ꯍꯥꯏꯁꯦ ꯁꯤꯅꯤꯅꯦ ꯃꯃꯥ ꯐꯔꯦꯈꯩ ꯊꯥꯒꯠꯄ ꯃꯤꯗꯨꯅ ꯐꯠꯇꯕ ꯑꯃ ꯍꯦꯛ ꯇꯧꯕꯗ ꯑꯐꯕ ꯊꯕꯛꯁꯤꯡꯗꯤ ꯑꯃꯠꯇ ꯁꯤꯡꯊꯥꯗꯈꯩ ꯁꯣꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯁꯤꯟꯕ ꯌꯦꯡꯉꯨ ꯏꯆꯥꯅ ꯗꯥꯎ ꯌꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯏꯆꯥꯁꯤꯇꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯊꯣꯡꯒꯥꯜ ꯋꯥꯡꯕ ꯐꯥꯎꯕ ꯂꯥꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯅꯤ ꯈꯣꯏꯃꯨꯅ ꯏꯃꯥ ꯕꯥꯕꯥ ꯍꯥꯟꯅ ꯐꯠꯇꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯦꯗꯅ ꯃꯁꯤ ꯄꯨꯝꯕ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗꯩꯅꯦ ꯄꯥꯕ ꯁꯈꯤꯅ ꯆꯨꯝꯃꯤꯅꯦ ꯃꯁꯤ ꯄꯨꯝꯕ ꯏꯃꯧꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯩꯅꯤꯀꯣ ꯅꯍꯥꯟꯅ ꯈꯪꯖꯔꯝꯃꯗꯤ ꯆꯍꯤ 15ꯗ ꯏꯆꯥꯁꯤ ꯂꯨꯍꯣꯡꯕꯤꯔꯝꯗꯧꯅꯤ ꯈꯣꯏꯃꯨꯅ ꯏꯃꯥ ꯗꯥꯎ ꯌꯥꯔꯝꯗꯕ ꯃꯤꯅ ꯌꯥꯈꯠꯂꯛꯄꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯥꯎꯔꯤ ꯀꯥꯞꯄꯝꯗꯥꯏꯗ ꯃꯅꯤꯡꯂꯣꯝꯗ ꯀꯟꯅ ꯆꯤꯡꯂꯒ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯜꯍꯟꯅꯤꯡꯂꯤꯕ ꯄꯣꯠꯁꯛꯇ ꯄꯥꯟꯕꯗ ꯍꯔꯥꯎꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯈꯣꯏꯃꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯇꯥꯕ ꯃꯤꯅꯕꯨꯗꯤ ꯏꯁꯥ ꯊꯥꯒꯠꯂꯦ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯈꯣꯏꯃꯨꯒ ꯊꯣꯏꯅꯨꯒꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯅꯣꯡꯃ ꯊꯣꯏꯅꯨ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜ ꯃꯁꯨ ꯅꯨꯄꯤꯕꯨ ꯄꯥꯝꯗꯨꯅ ꯏꯁꯨ ꯅꯨꯄꯤꯁꯦ ꯃꯕꯣꯛ ꯑꯩ ꯂꯧꯗꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯏꯕꯣꯇꯣꯟꯅ ꯃꯕꯣꯛ ꯂꯧꯕꯒꯤ ꯐꯖꯕ ꯅꯠꯇꯦꯅꯦ ꯔꯥꯁꯤ ꯂꯩꯕ ꯃꯄꯨ ꯑꯩ ꯂꯧꯕꯒꯤꯅꯤ ꯏꯁꯨꯅ ꯔꯥꯁꯤ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯈꯩ ꯅꯨꯡꯁꯤꯔꯤꯕꯁꯦ ꯊꯣꯏꯅꯨꯅ ꯍꯣꯏ ꯍꯣꯏ ꯃꯕꯣꯛꯀ ꯃꯄꯨꯒ ꯂꯣꯏ ꯂꯧꯕꯅꯦ ꯃꯃꯥ ꯑꯩꯗꯤ ꯃꯆꯦꯠ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯊꯝꯕꯥꯜꯅ ꯏꯁꯨꯁꯤꯗ ꯃꯃꯥ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯁꯦ ꯐꯔꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯊꯥꯏꯅꯒꯤ ꯗꯥꯎ ꯌꯥꯗꯕꯗꯣ ꯏꯁꯨꯁꯤꯗ ꯑꯃꯨꯛ ꯂꯧꯒꯗꯧꯔꯤꯕꯅꯤ ꯍꯧꯔꯛꯑꯗꯧꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯩ ꯁꯥꯡꯕꯤꯁꯦ ꯊꯝꯕꯥꯜꯅ ꯑꯁꯦꯡꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯕꯣꯇꯣꯟꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏꯅ ꯃꯥꯅꯆꯥꯒꯤ ꯋꯥꯔꯤꯗꯣ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ
ꯅꯆꯥꯅꯨꯄꯤꯁꯨ ꯆꯜꯍꯟꯈꯤꯅꯕ ꯇꯧꯔꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯅꯆꯥꯒꯤ ꯍꯥꯞꯄꯤꯈꯤꯅꯕ ꯃꯃꯥ ꯅꯪꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯁꯨꯝꯅ ꯄꯣꯂꯣꯏꯗ ꯈꯣꯏꯃꯨꯒ ꯊꯣꯏꯅꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ